Arambai News Guwahati da Manipuri Pao tabiriba singbu ihan hanlubmaktada chingangbam Sujitarani khurumjari hojik ngasi samlapa maruba pao sing lowirasi Naharol Korirol Silub amadi Assam Manipuri Sahitya Parisad Lakipur District Committee na punna sinduna ngasi Meragi Purnima numitida Manipuri Sairengi numit pangthokre Thorom asigi haugalakpada leikidraba kabiratna Dr. Lamabung Kamalgi saktamda leishu amadi Merakatuna ikaikhumnaba utki Handakta Ketri Bimola Ningsing Mana Piduna Ikai Kumnakraba Kabi Tahir Sajabam Amasung Sabi Gupta Ningsing Mana Piduna Ikai Kumnakraba Kabi Abdul Hamid Pu Taramna Opagi Thoram Amasu Pangthoki Parisat Lakipur Gi President Oriba Yumnam Nodia Chana Mifamapu Amasung Kangabam Santi Kumar Thokchom Biswanath Amasung Dr. Narem Vidyasagarna Presidium Oiduna Pangthokiba Thoram Asida Ingudam Binod Longzam Gopendro Ketrimayum Novin Jila Parisat Member Anita Devi na Chingbana Numit Asiga Marilina na Wangangki Thokchom Biswanath na Mifamapu Oiduna Kabisan Melan Amasu Pangthoki Guwahati da laiba Manipuri Muslim Singyoiba Organization of Manipuri Muslim Guwahati OMMZ na sinlangduna Islam Dharma Hogdok Piramba Prophet Muhammad ki mapok numit Miladun Nabi gi thoram Guwahati gi 6 mile da laiba SR Lodge da pangthokre thoram asida Prophet Muhammad ki punsi amadi mahakna tawbiramba singi maramda Maulana Singh Maulana Nasiruddin Maulana Sahabuddin amadi Maulana Salahuddin na wangangki Thorom asiga Marilina Guwahati da leriba miyamgi awana thokpada saruk yaba loinana ngasi Assam gi Manipuri miyamna thengnariba political issue ka amasung Manipuri MIL lobasingda Assam Civil Service ta qualify ohendriba sigi matangda su khananainaki Mifam asida organization asigi thopubinaba thobubasingsu khanki President Oina Mujibur Rahman, Vice President Oina Hamidur Rahman, General Secretary Oina Abdul Salam, Assistant Secretary Oina Kabir Ahmad Loinana, Advisor Oina Akbar Chowdhury Amasung Abdul Majid Aduga, Executive Advisor Oina Maulana Salahuddin Amasung Akbar Mazumdar Bukhanki. Assam da Mia Museum gi wathok loitringai Batra Dhawat Than Manakta Mia Public School Linkatnabagi Thorang Torok Pagaloinana Assam Pumbada Punna Mia School Humpu Linkatnaba Thorang Torok Ibasigi Matangda MLA Angur Latana Mia Public School Hangdok Pagi Wafamasi State Asigioina Laibak Thibane Tokhaiba Miyagi Mingda School Karigi Hangadoribano Masi Asmis Kunai Matakta Signarakpani Hairakre Nakalamaromda Minister Himanta Biswa Sarmana Guwahati ki Kalakshetrada Mia Museum linkatpaga loinana Higok Machugi Lungri Yangani Hariba Congress ki MLA Serman Ali jailda changdaba yaroi hairakre Ahom amasung chami singa Mia singa kaidongaida changdamnaba yaroi Mikhal matungda BJP na amuka lengak hek paibaga Serman Ali bu jailda thajingani hainasu Minister Himantana makata ki Congress MLA Serman Ali gi matung amuk party asimaki MLA Kamlex Dena Bengali Museum gi wafam amuk hairakli Bengali amasung Sorsapuri gi wa tokhisi ka andolon gi matamdasu Kalakhetra gi mathakta attack toromki Kalakhetrada asuk toina target toribasi chumde Kalakhetrada Kamakhya imagi photo thetpa yadabagum Kamakhya mandir dasu Kalakhetra gi photo thetpham thokte hairakre Masa masagi mafamda mayek sengna lehengadabani hainasu Minister Himanta Biswa Sarmana makhatana nakoinana nganglakhi Assam da medical seat chahi asidagi lisingamada hengatkre Assam gi phurup taruk ST chanbagi mangoinana medical admission da phurup singa sigi reservation thamkre makhoi gi manungda Kos Rajbangsi gi nipan ahum gi manga amadi setia gi mari gi reservation yauri All Jiribam Working Journalists Union gi Nauna Saba Office Building ngasi ayuk Manipur gi CM N Birena video conferencing gi kuthangda Imphal gi CM Secretariat tagi sangakre ngasi Mera Hok Chongbagi Thoram Rajya Sabha gi MP Suoriba Manipur gi Ningthau Laisemba Sana Jawbagi Lamjing Bakhada Imphal gi Sana Konungta pangthokre Sana Konung Uttra Sanglenda pangthokiba Mera Hok Chongbagi Thoram ga Marilina Uttra Sanglen Sana Konungi Pachaloisangi Loisangakpi Soibam Sana Hanbida Ningthauna Lengyan Fi Amadi Certificate ka loinana sel gi mana pikre Ramji gi Khun Khulakpa ji Ganguilungna Chingmi Tami Potlanaki Kabui Khulakpa ke Gaipui Langna Thoram Asigi Yenkhong Tamki
Nakal amaromda akom loop Kangleipaknasu mera hokchongbi thoram pangthoki loop ki thongmisingna Kangla Tombigi Children Home da leiba angangsingda khudolpot amadi acha thaksing yenthoki. COVID pandemic ki marakta fee lauramba school sing suna boycott tawgi khongjang makha chatharaduna ngasi school tara amasu social boycott tawre haina suna laukthokre ngasi boycott tawkraba school sing adudi Koirengai da leiba Maria Montessori School Khongman da leiba Unaco Thoubal Khetri Lekai da leiba Nawasin Damsang Mayai Koibi da leiba Sisu Nistaniketan Kindergarten Montessori Comet School Harvard School Millennium School of Science Floral English School amadi Olivia School ne Panbayai pandemic manungsida haukiba April thadagi horaga fee lawdanaba khanghanba khaktani admission process ta thingkibadi leite hainasu mahiroi loop suna makhatana sengdorakle Assam amadi Mizoram gi muknaba ngasi su loidri ngasi ngamkhai gi wathog asiga marilina Karimganj ki Arai mamida state anima ki mihut sing phaminaduna wari sanabagi wafam leirambani adubo Kolasip district ki SP mifamda lakidabadagi mifam mapung phakidre Assam gi maikai economic blockade tawduna Mizoram da gari amatta changhandrabasu Mizoram di ngasi su aduma khongpham handana angam tanduna leiri road blockade na maram oiduna LPG cylinder amadi thau sing yauna tangai faduna changba potlam sing Mizoram Assam dagi lobagi mahutta Tripura amadi Manipur dagi pushilakli Mizoram gi Consumer Affairs Minister na ngasi Manipur dagi LPG cylinder puraknabagi damak truck anisu thakre loinana Tripura dagi thau amadi LPG puraknabagi thorang tawri Mizoram gi damak cooking gas amadi thau purakpada truck humphumuk Assam gi Lailapur amadi Bhagada panduna leiribani Assam dangasi COVID-19 gi anoba positive case chahum ga kuntra taruk phangkhre baramasina Assam da hujik fawda COVID-19 gi apunba confirm case masing lakani ga lising taruk chahum ga yankhai matho yaukhre adubu active oriba case masing di ngasi di lising tara dagi hanthakre haibadi lising mapan ga chahum humpu taret Assam da hujik active oiduna leiri ngasi Assam da mioi mari su COVID number moiduna leikidabaga loinana apunba leikidabagi masing chamapan ga kuntra yaukhre Tripura dangasi anoba positive case yankhai mari phangkibaga loinana apunba confirm case masing lising kuntra ga chatret taramari yaukre lising amaga chamri marfadra humdoina active oiri leikidabagi masing chahum ga nifu humdoini Manipur dangasi anoba positive case chani kuntra phangkibaga loinana apunba confirm case masing lising tarani pan ga chonga supna anini lising ahum ga chamri humbudrani thoina active oiri ngasi su Manipur da mioi mari COVID number moiduna leikitabaga loinana apunba leikidabagi masing chamaga humpuni pan yaukre Arunachal Pradesh apunba confirm case masing lising taramari ga chatret yankhai ni thoini lising amaga chamapan kuntra ni pana active oiri leikidabagi masing kuntra taret ne Meghalaya da apunba confirm case masing lising mapan ga chahum marphuni thoini lising amaga chamaga humpu taret na active oiri leikidabagi masing marphu taret ne Nagaland ngasi anoba positive case chama supna ani phangkibaga loinana apunba confirm case masing lising mapan supna niputaret yaukre lising amaga chonga yankhai ni thoina active oiri leikidabagi masing kuntra humdoine Sikkim da apunba confirm case masing lising ahumga chamapan tara humdoine chaniga yankhai mangana active oiri leikidabagi masing humpu taret ne amadi Mizoram da ngasi anoba positive case kunipan phangkibaga loinana apunba confirm case masing lising aniga chatret kuni thoi yaukre Chamriga kuntrana active oiri leikidabagi masing amane India da ngasi gi oina hujik fawda apunba COVID-19 gi positive case lising nifu humdoiga chamaga marfu taruk phangkhre masda state tara gi report watli total positive case masing na lakh marfu mathoi dasmik taret mapan yaukre total active case masing na lakh manga dasmik taret amani total death na lakh amaga lising kuni thoi supna humbudramari yaukre ngasi gi oina hujik fawda India da COVID number moidina mioi chahumga marfutra mari leikidabagi pau lakle Aroibida atopa pausingda US ta COVID ki phibam pharakpadi lairadana hena sathirakli ngarang khaktada America da COVID ki anoba case lakh ama hena phangkhre masigi nongma mamang nahansu anoba case lising marfudra mathoi phangki leibaga mada nongma khaktada COVID positive case lakh amaga chani kuntraum doi phangkiba asimak pandemic asigi oina world record oiri
ngarang faubada America da punna COVID case million mapan lan khrabane masi lebaga sigi apunba misingi chada ahumne US state tara tarukta nongmada COVID ki positive oibagi chang asuki matik wangli aduga state tara hundoidana COVID anaba khwaidagi masing yamna hospital da leiduna laikanabagi record leiri maramaduna haukiba numit nini gi record yengluragadi America da second khudingi anaba positive case amamam oibagi phibamne India da su phibam phagatluraba state kharada COVID case amuk wangkhalakpagi phibam urakli samna COVID positive oibagi chang yamna hantharuraba Kerala da amuka positive case phangbagi chang yamna mak wangkhalakpadagi state asigi district tara da CRPC gi section 144 numit tara mangani gi oina amuk sangdok hankhre panba yai hauzik Kerala da positive case masing lakh mariga lising kuntra hen khrabane adubo COVID na khwaidagi sogaliba state Maharashtra gi konung sahar Mumbai dadi COVID ki phibam tapna hantharakpa urakli National Medical Commission na Annual MBBS Admission Regulations Inglisingani kungi minimum requirements puthokre ngasi thokiba notification asina matamamagi Medical Council of India MCI gi minimum standard requirements for medical colleges Inglesingamaga chamapan marfutara mapan gi chana kanglon adugi mahut silagani hariba anoba regulation asi nauna linkhat kadoriba medical college khudingmakta amadi academic year Inglesingani kunmathoi kunithoi dagi hauna chahi gi MBBS seat masing hengatnabagi wafam thangalakhiba hanana linkhat khraba medical college sing dasu chanagani Amadi Ministry of Home Affairs ki Union Home Secretary amasung National Executive Committee ki Chairman na thokpa chirolamagi matungina leibaga sida leriba school sing chahi sigi November 13 fauba thingkigani lauthokre Mamangda Ministry of Home Affairs na September 13 fauba school thingani haina thokiba order adu November 13 fauba adumak chanagani hairi ngasigo nadi Arambai News Guwahati da Manipuri Pao sandok chaba matanga solution zabaga loinana amukaso hanna khurumjari